Achumba wapham khara phongdokluba Rahul Gandhi bu yumfam yaudaba tongan ba maral kaya pisilakliba ase leibak asi democracy leitre haiba mayek sengna takpani haina MPCC ki President K.Meghachandra na phongdokre. Wapham asi Congress ki luchingba loinana Wayanad ki MP su oiriba Rahul Gandhi bu Surat ki court amana maral leire haina lauthokibaga loinana Lok Sabha ki member oibadagi su tanthokiba thawong adubu yaningdaba phongdoktuna Congress Bhavan ki Gandhi statue ki mamang protest against the undemocratic disqualification of party leader Rahul Gandhi haiba asida nomagi oiba khongjang sangsinkiba aduda phongdokkibane khongjang aduda MPCC gi leader kaya amadi official kaya saruk yakibaga loinana in solidarity with Rahul Gandhi we stand with Rahul Gandhi Congress stand for truth and truth only Black Day for Indian Democracy amadi Rahul Gandhi for truth against fleshhood haiba tongan ba play card kaya paike K.Meghachandra makhatana Lalit Modina asaba documents kaya paiduna yamlaba senfam sing lokthokkiba adu karigi chairak pidabano haina phongdokluba mioi amabu maral asibrakpa haiba asi leingak asi democracy leitre haiba mayek sengalakle Congress Party khatanatana opposition the labor khudingda tongan ba harassment piba asi leibak miyam khangbangamdre masigi damak achumba wapham phongdokluba meeoibu dandi piba asi leingak ki karamba democracy no Rahul Gandhi na Modi community bu Hindi na ngangba wapham leikide democracy phangdraba leibak asina Congress Party amuk halaktuna democracy phangba leibak ama oiba ngamnaba khonakigani haina mahakna makhata khe Leitraba, meaningful loidraba, democracy, dictatorship ki moong da lakpa, leingak asida, ngasi, Congress ki leaders sing, harassment piba, attack toba, conviction piba, loinana, Congress party da natana, Bharat da leiriba, opposition khudimak, opposition party khudimak, tongan ba moong da, harassment piba, democracy ki wahan thok leirakta se. Masi BJP ki leingak Narendra Modi ji ki leingak sasanasi ki makhada satharak pase khang bangamdre lebak parja se maramasina ngasi aikoi asigumlaba saita grahasi aikoi phambani ngasi aikoi na phambi base Gandhi ji ki Mahatma Gandhi ji ki statue ki mamangda aikoi phambi basi yamna santi oina phamjari basi aikoi ki demand se tanjari ba aikoi ki demand singdi leingak asida chumba ngangba mayam sing maruina ikoi ki leader Rahul Gandhi ji na adigumba Karnataka ki mafam amada Lalit Modi, Nirav Modi and Narendra Modi asina singba Modi ki mingji magi surname Modi ne loiba moi kharasina Bharat ki paisa mayam singse mioi kharada paisa si pungpi de pithoe loan pithoe without proper channel